Akasbani Imphal, Chitrabhanu Chitrabhanu na pau pazari ahan badamaru iba pau. Indian Army na paumising da ating bapirapabu amzu amasung EZM na condemn tawkre Razapal amasung Security Advisor da memorandum pisalagani. Security Force ki apun bakampu na tongan bazila sing da tibu bukit tabak chatabada yam labu kuzu kulay kya fagat pangamkre amasung Pradhan Mantri Narendra Modi na mapan suba G20 Parliamentary Speakers Summit P20 ngasi New Delhi da hudog lagani. Razasida nomai kamna bigi thogdog lepkiduna tangdu leita bapibam da hanjilakla haina leading a chirak tangarang Imphal izilagi manung chanba sabungko kunol da kukila lobuni chinaba masakhang da basingna nomai kaftilak padagi khul ngak pasinga nomai kamna kre thogdu odu da khul ngak pami ahum soki hairi amarom da thogdu odu gi pauloba changduba paumi singda kunsuba Jat Regiment amasung 5x4 Gorkha Regiment ki apun bakangbu amana athing ba pikibagi thong adubu All Manipur Working Journalists Union Amju amadi Editors Guild Manipur EGM na akan mamong da condemn tawkre Razasta Toliba Togdo Watok Sing Miam da Ahing Nuntal Naidana Kangana Bohonaduna Laki ba Paumi Singi Matau da Ating ba Pirak Pashi Freedom of Speech da Atamna Shingna Bani Haina Amzu Amadi EZM na Hairi Ngarangi Togdo Adu Impact TV, ISTV, Tom TV amasung IS Kongi Paumis na Togdok Topom da Changsil Lubud da Toki Bani Paumis aduna Masai mobile phone da Lokiba video record sing security kambu aduna kaktat hanki Luinana Atopamapam Amadana video footage loba da Ating ba Tamlaki Hairi Togdo asigi matangda Razapal Anushia Wiki amadi Razagi Security Advisor Kuldeep Singh da memorandum amma pisilagani. Security Force ki apun bakambu na tongan bazila sing da tibu kumbuki tabak lep na chathari ngarangsu nongmoyang na khuzukula kaya fagat pangamki Churchanpur zila gi Gothal dagi Fauzi lang pawda leba mafam sing da tibu kumbuki tabak chathabada MP5 nongmai ama Carvine magazine gun ama tear gas gun ama countrymet improvised mortar ama amasung maru tere fagat pangamki police ki pound hai Thawal zila gi usoi pokpi makha sangom sangdagina MM7.62 gi SLR nongmai ama magazine manga MM51 gi mortar bomb ahum fagat pangamki amoromda Imphal Morel lambi gi Lokchau Thongdagi Kudeng Tabi Fawbugi Marakta Masakhang da Bakulai Paibasina Police ki Garida Nomai Kapsilaki Hairi Police na Suhanduna Nomai Kapi Haina Paus na Makatari Churachandpur Zila gi tongan ba relief camp singdangarang Zila asigi Deputy Commissioner Darun Kumar na haktena na chatuni yeng singkre Zila asigi headquarters gi khara lapna Sangai Port Subdivision gi manung da hangliba relief camp sing Sri Dharuna ying sing ki bugalone na camp sing adu da lady ba miyang ga haktena na warisha na ki lone na tengbangi polam sing su yen thoki Imphal West amasung Imphal East Zilla sindanga si ayupung mga degi numidang pung tarit farwa curfew komtogli kaksing Zilla na ayupung mga degi numidang wairang pung tarit farwa curfew komtogli Bisnupur Zilla danga si ayupung mga degi numidang wairang pung mga farwa curfew komtogli Thawal Zilla dana ayupung mga degi numidang pung nipal farwa curfew komtogli Skill Development and Entrepreneurs ki makada Thawal Zilla gi wangsing da hangliba jan Siksan Sanstana Sinduna Institute asida tongan balam da tamliba mahirushingi anisuba skill convocation ceremony ngarang pangtokre tharm aduda tongan ba coursing tambal loiraba mahirushinda certificate singsu yen tokhe tabir ba pawasi Akasvani Imphal dagini Pradhan Mantri Narendra Modi na mapan suba G20 Parliamentary Speakers Summit P20 ngasi New Delhi da hugdok lagani P20 Summit asigi team na Parliamentary for One Earth, One Family, One Future habasini numini chathagadaba malengi mipamas da Speaker kun mga Deputy Speaker tara amadi Parliament ki member yang kay na sharuk yagani Pan African Parliament su mipamas da yan hanbu oy na sharuk yari Pradhan Mantri Narendra Modi na chamani fumatu suba International Olympic Committee IOC gi mipam hayeng Mumbai da hugdok lagani mipam asina International Olympic Committee gi members sing punin na bagi kudong chaba ama panglagani Jay ni fugi matung da mipam asi Bharata pangtok pa handaki asina anishubani IOC gi marfu taru suba mipam New Delhi da English sing machama pan marfu humdoi da pangtoki mipam sida IOC gi President Thomas Bas amasung IOC gi ate members sing saruk yagani Bihar ge Baksa Zilla da North East Express Railgadi gurung chapagi thogdok da leki deba miyushingi imung manungda lupa lakh tarak gi ex gratia piragani haina railways mantaroina lokthokre asopo singdena lupa lising yang kai pigani thogdo odu da miyoi mari leki de amashung jam hen asopan nangki
Bihar gi Mukhyamantri Nitish Kumar na su thodo odu da lekhidaba miyoshingi imung manungda lupa lakh mari gi ex gratia piragani hairi. Arunachal Pradesh da setu bandhan scheme makhada thong tere sanana bigi lupa koti chamatara nipan lakh yankhe gi senpam kendra sarkar na kaithokle. Kendra gi road amasung transport mantri Nitin Gadkari na hai paikha doriba project sing asina miyang gi chatok sinde hena khudung chahalagani amadi tongan hiram kya da sel tongi fibam fagathan bangam lagani. Ngasi fongba pauche singe maru iba paugi damak Chitrabhanu Premchand lere Premchand. Thagachari Chitrabhanu Raja Shida Nomai Kapna Bagi Thodok Lep Kiduna Haukibu Numit Karani Asi Sarkarna Tungan Bachako Thorangi Thorom Singh Packet Bagi Pau Singh Manipuri Pau Singh Maru Pau and Fongaram Kia Dubu Ngarang Amukana Nomai Kapna Bagi Thodok Thora Kibuna Nasi Pongo Pau Se Ayamba Nomai Kapna Bagi Pau Namaru Pau in a hand headline Togano Fongarakli. Nomai Kapna Bagi Pau Se Huyen Land Powder Banner Headline Tori Headline Ashida Hai Manipur da Hanjanba Horoklaba Ing Tappa Sabungkok Kuno Amusung More Lambida Lamhangnare Headline Asigi Makada Tongan ba Sub Headline Anisu Yauri Ahanba Sub Headline Adudi Sabungkok Kuno da Kuki Militant Singna Bom Amusung Nomai Kapsalak Padagi Pung Taret Lom Kut Toknakre Anisuba Sub Headline Adudi Kuki Militant Singna Technopolgi Additional SP Operation Chamna Analgi Team da Ambush Torkre Haibasine Pawsing Manava Pawsing Sanga Express ki Manipuri Amadi English edition Animak Pongna Fam People's Chronicle Imphal Free Press Ichul Express Naharol Gi Thodang Hariba Pawse Sing Asida Tongan Be Headline Togduna Fongli Sanalibak Pawse Dana Kuki Militant Singna Sabungkok Kunauda Landarakre Khulngakpa Ahum Sokle Khulngakpa Singdagi Lanmina Nongmai Mari Mulhaure Lanmina Phudha Bada Nupi Taret Sokle Haina Headline Tauri Irang na maram oiraga chakot thaurangi thabok sing matam khara lepluruba matung Rajya Sarkar na paikhatpa tongan ba thaurang singi leptana paikhalakpagi manung chanba oina ngarang Mukhyamantri Nongthomam Birena Manipur State Credit Guarantee Scheme hawdokpagi paw hariba paw asisu tongan ba pawse singda phongnarakli Manipur Mail da Manipur State Credit Guarantee Scheme hawdokre haina ahan headline tawri Scheme adu hawdokpagi thauramda Mukhyamantri na state asida kanghauduna thokliba irang asi aikhoi punna hona mineduna losinmina bachangi haina phonokhiba wafam asina Naharol Thodangda headline togduna phongli Pawse manaba paw Ichel Express ta tongan be headline tawri headline adudi relief camp ta leriba miyoi khudingmakta loan pibagi process nimitra nigi manungdo loishalu haina Mukhyamantri na phonokhiba wafam asini Pawse ayambadasu tongan be headline togduna phongnari Paumi Singi Mathauda Athingma Pirakhiba Lanmigi Thawongbu Amzu Amadi EZM na condemn Tauri Haina Sanga Express Manipur edition gi ahan be headline manungda box item oina phongre Pawsiga manaba Pawsing Pawse ayambada phongnari Manipur gi oina state I bank ama hangna bo license pirakle haina Hakshal Mantri na phonokhiba wafam ponglofam Pawse da headline togduna phongli Pawasisu Pawse ayambada tongan ba headline togduna phongnarakli Manipur ki Mukhyamantri Lauthou Santi Hanjilhannaba PR Thamu Haina Congress Working Committee na thamkiba wafam Imphal Free Press ki anishuba headline Tauri Sangai Express English edition da Oksa KG de lupa chama marfu da hanthakre Oksa Singh anaba yaubra khangdoknaba sample thakre haina headline togduna phongli Pawsiga manaba paw Ganfew Melesu headline togduna phongli Tamilong Times ta Startup company ama oiriba Magliti Indiana Raja Sida Popi Thabagi Mahut Chana Mut Singadauri Haina Hanbe headline Tauri Hornbin Express ta Internet Thingbaga Merlina SDSA na NPO da Apun Mawari Omalaunaba Aiba Che Thakre Haina headline Tony Chitrabhanu Thagachiri Premchand Aroiba Damaroiba Pau Amukhana Indian Army na paumising da ating papirapabu amzu amadi EZM de condemn tawkre Raizapal amasung Secretary Advisor da memorandum pisilagani Security Force ki apun ba kangbu na tongan ba zila sing da thibu humbuki tabak chattabada yamlaba khuzukle ka faga pangamkre amasung Pradhan Mantri Narendra Modi na mapun suba G20 Parliamentary Speakers Summit P20 ngasi New Delhi da hawdok lagani Paulo Zari